Akashvani Imphal Ngangbam Nganthoi na pau pajari ahanbada maru oiba pau COVID-19 gi laisa thengnabada doctor amadi paramedic staff singna lawriba thodangbu Mukhyamantri Nongthombam Birena thagatpa phongdokhre Manipur da ngarang COVID ki anoba case summary ni phuni thoi thengnakhi tarani thoi sikhi hauzik active case lising ahum chani panyankhai ma thoi leiri amasung leibak sida ngarang COVID ki anoba case lakh mari hena thengnakhi miyoi lising mari chama marputare sikhi Leibak asida COVID-19 gi laisat amuk hana sandorakliba sigi yanglaga section ba watpagi thawong sing tokpina ba haijari yumdagi heksa thokpada face mask upiyu mi amaga gi marakta phut taruk lapna leibiyu maimit amadi khusa toina hamdoktuna tarutana na thambiyu COVID-19 dagi ngakthokna ba tangai phadaba chana kanglon sing ngakna chapina ba Manipuri film actor Kripa Lakshmi Guru Mayumna appeal tawraduna hai Miyambu Kripa Lakshmi Guru Mayumna khurumjari Nungshiraba Echa-sing tamthiraba COVID-19 lai chattagi kanjanabagidama ekhoi amuk hana check-in period lominarasi face mask sungsoi soidana upiyu mi amaga gi marakta foot taruk lapna lebiyu hand sanitizer sizinabiyu hand wash natraga sapon sizinaduna khut sa sengna hambiyu laichit asidagi ngakthoknaba matam gi laingang piba tangai fadraba chatna kanglonsing ekhoi khudimakna ngakna chatminasi check-in ba haibasina laichit asi changhandanabagi khwaidagi faraba pambaini Miyambu amuka na khurumjai Hauzik mapung oiba pau Manipur da COVID-19 gi laisa thengnana ba honabada doctor amadi paramedic staff singna lawriba thodangbu Mukhyamantri Nongthombam Birena thagatpa phongdokhre jila singi DC CMO amadi COVID care center singda leriba doctor singda ngarang video conferencing gi khuthangda wari sanabada Mukhyamantri na wafam asi phongdokhibani mahangna hai doctor nurse amadi mari leinaba official singna laisa asi thengnana ba honabada lawriba thodang sing ningthina masak khangi makoina thengnariba khudong sadaba singsu khangi adumoina mak laisat asina awaba nanghalaba miyamgi khallaga makhata na kathokpaga loinana thodang lominasi haina Mukhyamantri na makoi bu pungning thogatki Manipur da ngarang COVID ki anoba case summary ni phuni thoi thengnakhi tarani thoi sikhi hauzik active case lising ahum chani panyankhai ma thoi leiri raijagi haksel bibhag na ngarang numidang wairam thokhiba serol amada hai apunba positive case ki masing lising kunthra mari satret humbudra manga sure Haukiba pung kunmari da miyoi marfu manga laina asina nabadagi fagalakhi masi tharaga naba fagalakpa punba masing lising kunthra samri humpu humdoi sure naba phabagi sang sada marfu tare dasmik taruk sinoni hauzik phawbada laina asina nabadagi sikhiba punba masing samri humpu mathoi sure Thawbal jila da hauzik phawbada miyoi lising kunma panchani sumna tarukta ahanba dose ki COVID-19 ki vaccine kapkhre miyoi lising manga changwa kunthra tare tana ani suba dose ki vaccine kapkhre Aikhoigi Thawbal Paumi Soibam Binoina District Vaccination Center Thawbal gi Paupaladuna hai sahi humpugi mathakta leiba miyoi lising ni panchani kunmari da hanba dose amasung miyoi yankhai ni pandana ani suba dose gi vaccine kapkhre sahi ni phu manga dagi humpu phawbugi marakta leiba miyoi lising tarama thoi chani panyankhai ni thoida ahanba dose gi aduga miyoi marfu taruktana ani suba dose gi vaccine kapkhre Hanagi Mantri Karam Syam MLA na hairi Langthabal Kendra da COVID-19 na oihalakpa yaba phebam khudingmak Sapsana thengnana ba sem sare Kansipur da leba Standard Robert Higher Secondary School da Langthabal Kendra gi oina Community Home Isolation Center amangarang hangdokpagi tharom da Sri Syamna hai Kendra sigi oina COVID-19 positive oiba miyoi chama sumna taruk lei masigi manungda ani sikhre taramathoina hospital da layengli mangna hai miyamgi mahut haibasi miyamna awaba tarakpa matamda songthoktuna sapsana thengnagadabani haiba wakhalonda center asi mahang masana darkar leba senpham sing puthoktuna hangdokpani Miyamgi damak hangdukliba center sida hana kendra sidagi vote karamba natraga nauna vote lepkadaba miyoi singna thamoi singna mateng panglakpada akaiba leite sarkarna laisara si thengnanaba lokhalakpa khongthang singda mateng pangba oina kendra sigi damak center si hangdokpani Sri Syamna hai thaksi khasi leiba malemgi leiba kayada COVID-19 gi sana kanglon sing ningthina ngakpadagi laisara si mai pakna thengnaba ngamli maramaduna raija sida leiba miyamna sumatam matamgi oina Lengakna piba tangai phadaba sana kanglon singakna chatmina duna laisat asi mai pakna thengnamina si BJP Manipur Pradesh ki State Executive Member SKB na Nauria pakhanglakpa kendra gi manung chanba mafam kya da leiriba containment zone singda sana thaknaba polam sing mateng pangkhre Samurau Health and Wellness Center da ahal oirba miyoi kya COVID-19 gi vaccine kapthoknaba honabada sumahangna mateng pangkhi hairi Lilong Police amasung Anjuman gi apunba kangbu amana ngarang Lilong Haurebi Turel ahanbi upak thongdagi miyoi amagi yumda thiba humbagi thabak chathabada
WY tablet 1,134 ga kona na miyo ema fare. Police ki pauna hai makata na thiba humbagi thabak sa thabada pickup syrup amasung heroin ga kona na atopa miyo ema supakhi. Thaubal District Police ki kangbu amana ngarang Chandra Khongda sarok sing check tawada Honda Activa tungduna lakpa miyo emadagi Ngangom packet 6 haptuna purakpa kani kilogram 5 rom phare. Masigi matangda case ama lokatuna makhata na thijili. Paugi marak thatna tenba break ama. Chahi nifu manga amasung masigi mathakta leiba COVID-19 gi ahanba dose ki vaccine kapkhraba matung Chayol mari dagina Nepal fawbat suraba miyoi khudingmakna ani suba dose gi vaccine kapa yaragani. Maramaduna healthcare worker amadi frontline workers sing yauna ahanba dose ki vaccine kapkhraba beneficiary khudingmakna Yariba makai atuba matamda designated COVID vaccination center singda chapiduna ani suba dose gi vaccine kapthokpiyu. Paujinjariba State Mission Director State Health Society National Health Mission Manipur Tabiriba pawase akasbani Imphal dagini Laibak si dangarang COVID ki anoba case lak mari hena thengnaki miyo lising mari chama marifutaret sikhi Haksel Mantraloy gi pauna hai Raija amasung Union Territory kharada active case ki masing khanghen hengalakpadagi laibak sigi active case ki masing suleptana hengalakli Haujik laibak sida active case la 53 lising kulhumdoi gi mathakta leiri masi apunba positive case ki sada 33 ni Haukiba pungkun marida anaba lak 3,9 hena naba phakhi masiga loinana naba phakhiba migi masing koti ama lak 9 hele naba pharakpagi sangsada 38.8 sinoni Imphal da ngasi phongba pause singi maroiba pausingi damak haujik Ngangom Kiran leire Kiran Thagatsering Nganthoi Imphal ngasi phongba pause singda maroina phongnariba pau khra panba tarbadi COVID-19 ga mari lenaba pausing Dr. Rajobu amuhanna Health Services ki Director puhan kiba amasung Henry Irabot kamari lenaba pausing asin haibatai Sangai Express Manipuri da mi taranithoi siki samri nifunithoi positive oiki ngarang di asiba masing khangen hengalaga positive oiba masingna yamna hanthaki haina ahan headline tawni Henry Irabot ki case ta legal notice thakre haiba pawmusu pawsi asiga ahan balamai da phongli Huyal lan fawda COVID-19 gi laying pathap sidi patient sing sibana halagani haina penadre private hospital singna laying man ka hena lawre home isolation da laibasing muna thoi bidre haina ahan headline tawri Pongna phamda pung kunmari da mi chamri nifunithoi positive oiki taranithoi laiki de haina ahan headline tawri patient amato hospital na laying da bi yaroi haiba ministry gi wafam na pawsi asiga ni sub headline tawri Naharol gi thodang da district tareta curfew na kuntak lansibaga sakmana kre mioi samri nifunithoi covid positive ore taranithoi laikidre haina banner headline tawduna pong Paumi sing vaccine kapagi thabak megi ani suba chayolgi horagani have paumusu pauchi asigi anbulamai pong Isel Express ta DRDO na saba anti covid oral drug emergency oina seasonabagi ayaw pikre haina banner headline tawduna pong Sana laibakta Manipur haukyo pung kunmari da mioi taranithoi sikre samri nifunithoi na positive oikre haina ahan headline tawri Manipur da vaccine anira kapkraba mioi manga positive oiba thangnare haiba paw amana pawsi asigani suba headline tawri Irai bakta Dr. Rajobu Health Services ki Director amuk puhan kre haina ahan lamai phongli Sangai Express Englishta Bharat record oina nomada covid na mioi lising mari chama marputaret shiki mioi lak mari rom nongno positive oiki haina headline tawduna phong People's Chronicle da Rajya da makata na covid na naba mioi sing siba leptri taranithoi shiki samri nipunithoi nongno positive oiki haina banner headline tawduna phong Imphal Free Press da DRDO na saba anti covid oral drug emergency oina sijanabada DCGI na ayawa pikre haina ahanbalamai phong Morning Bell da MLA Irabot ki financial benefit ki matang da Henry na legal notice pikre haba pauna headline tawduna phongli Nganthoi Thagatsari Kiran loisilakpada COVID-19 dagi ngakthoknaba face mask uppa phut taruk lapna na leiba khutsa amadi maimi tarutana na thamba haiba asamba thawang ahum asingak na satpinaba amuk hananing singjari aroibada maroiba paw amuk COVID-19 gi laisa thengnabada doctor amadi paramedic staff singna loriba thodangbo Mukhyamantri Nongthombam Birena thagatpa phongdokre Manipur dangarang COVID ki anoba case samri nifunithoi thengnaki taranithoi sikhi haujik active case 3,950 leiri amasung leibak si dangarang COVID ki anoba case lak mari hena thengnaki mioi 1,343 sikhi paulojari